ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯔꯦ ꯃꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯥꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯝꯇ ꯊꯦꯔꯥꯄꯤ ꯆꯠꯂꯨꯒꯦ ꯁꯥꯕ ꯌꯥꯝ ꯁꯥꯏꯗ ꯁꯥꯕꯁꯤꯒ ꯀꯅꯥꯅ ꯀꯦꯅꯤꯡꯒꯦ ꯃꯌꯥꯝ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯗꯣ ꯀꯤꯖꯩꯌꯦꯕ ꯑꯗꯨꯅ ꯇꯨꯛꯇꯨꯛꯀꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯅꯤ ꯃꯃꯥꯒ ꯑꯩꯒ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯏꯁꯤꯕꯣ ꯃꯌꯥꯝ ꯇꯨꯛꯇꯨꯛꯀꯤ ꯇꯣꯡꯉꯦ ꯁꯦ ꯑꯩꯈꯣꯏ ꯕꯤꯅꯥꯀꯥꯟꯗꯤꯅꯤ ꯃꯌꯥꯝꯁꯨ ꯎꯗꯕ ꯀꯨꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯕꯤꯅꯥꯀꯥꯟꯗꯤꯁꯦꯀꯣ ꯑꯗ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯕꯤꯅꯥꯀꯥꯟꯗꯤꯁꯦ ꯑꯗꯩ ꯁꯤꯅ ꯊꯣꯡ ꯂꯥꯟꯊꯣꯔꯛꯑꯦ ꯌꯧꯗꯣꯔꯦꯕꯀꯣ ꯁꯤꯒꯩꯗꯤ ꯌꯥꯝ ꯅꯛꯑꯦꯕꯀꯣ ꯊꯣꯡꯁꯤꯒꯩ ꯍꯥꯏꯖꯟꯈꯤꯕꯒ ꯑꯗꯨꯝ ꯌꯧꯔꯦ ꯁꯤꯒ ꯂꯩꯔꯦꯀꯣ ꯃꯃꯥꯅ ꯇꯥꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯚꯤꯗꯤꯑꯣꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯀꯟꯅ ꯇꯥꯛꯏ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯀꯣꯟꯅ ꯚꯣꯏꯁ ꯀꯣꯚꯔ ꯇꯧꯒꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕ ꯏꯀꯥꯏꯖꯩꯅ ꯃꯤ ꯃꯃꯥꯡꯗꯀꯣ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯣ ꯃꯤ ꯈꯔ ꯍꯥꯡꯈꯤꯕꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯤꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯔꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯆꯥꯔꯖ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯗ ꯁꯤ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯥꯗ ꯒꯝ ꯇꯧꯔꯒ ꯅꯞꯄꯗꯥꯏꯅꯒ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯌꯦꯡꯕ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯅꯦꯕ ꯁꯨꯃꯥꯏꯅ ꯎꯖꯕꯁꯦ ꯃꯤ ꯑꯃꯒꯤ ꯃꯁꯥꯗ ꯑꯩꯈꯣই ꯃꯥ ꯍꯣꯏꯅꯗꯤ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯌꯦꯡꯉꯒꯦ ꯚꯤꯗꯤꯑꯣ ꯂꯧꯒꯦꯅ ꯂꯥꯛꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯃꯤꯠꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯑꯗ 이니 엄마 이가 칼보다 안 하다 이거 두두두 아 이해 그래 야우게 ꯑꯩꯈꯣꯏ ꯃꯥ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯃꯁꯥ ꯄꯨꯝꯅꯃꯛ ꯄ꯭ꯔꯣꯛ ꯂꯥꯎꯍꯜꯂꯕꯅꯤꯅꯀꯣ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯕꯀꯣ ꯃꯥ ꯄꯦꯟꯖꯔꯦꯕ ꯑꯗꯣ ꯅꯍꯥꯟꯗꯒꯤ ꯂꯥꯎꯍꯟꯅꯤꯡ ꯂꯩꯖꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦꯀꯣ ꯃꯉꯛ ꯁꯝꯒꯁꯦ ꯄꯣꯛ ꯂꯥꯎꯍꯟꯗꯅ ꯃꯅꯥꯀꯣꯡꯒ ꯄꯣꯛ ꯂꯥꯎꯍꯟꯗꯅ ꯑꯩꯈꯣꯏ ꯃꯥ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯍꯔꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯈꯤꯡꯉꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯈꯔ ꯄꯣꯛ ꯂꯥꯎꯈꯤꯕꯒꯤꯅꯦꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯅꯤꯅꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯃꯥꯁꯨ ꯀꯟꯅ ꯍꯧꯖꯤꯛ ꯂꯥꯏꯌꯦꯡꯉꯤ ꯃꯥꯏ ꯃꯈꯣꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯣꯏꯔꯕꯅꯤꯅ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯦ ꯃꯃꯥ ꯍꯧꯖꯤꯛ ꯈꯔ ꯀꯟꯈꯠꯂꯕ ꯀꯟꯈꯠꯂꯦ ꯏꯁꯥꯗ ꯊꯤꯡꯉꯦ ꯄꯤꯗ ꯐꯖꯅ ꯁꯦꯝꯃꯨ ꯍꯜꯂꯛꯑꯦ ꯈꯣꯡꯅ ꯑꯣꯏꯅ ꯍꯜꯂꯛꯑꯦꯕ ꯅꯛꯁꯨ ꯅꯛꯏꯅꯀꯣ ꯁꯤꯒꯩ ꯕꯖꯥꯔꯁꯨ ꯂꯩꯌꯦ ꯑꯗꯣ ꯀꯨꯝꯊꯣꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔ ꯏꯅꯛ ꯅꯛꯄꯁꯤꯒꯗꯤ ꯒꯥꯔꯤ ꯇꯣꯡꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯇꯧꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯥꯂꯤꯁꯤꯡ ꯃꯌꯥꯝ ꯃꯃꯥꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯑꯩꯅ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯁꯤ ꯕꯖꯥꯔꯁꯨ ꯉꯥꯏꯍꯥꯛ ꯍꯥꯏꯖꯤꯟꯁꯦ ꯍꯥꯏꯅ ꯃꯃꯥ ꯈꯣꯏꯅꯤ ꯈꯣꯡꯅ ꯂꯥꯛꯑꯦ
ꯑꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯂꯩꯈ꯭ꯔꯁꯦ ꯍꯥꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯁꯤꯗꯒꯤꯀꯣ ꯑꯗꯒꯤ ꯁꯤꯒꯩ ꯑꯣꯏꯅ ꯂꯩꯈ꯭ꯔꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ